ꯏꯊꯤꯜ ꯅꯨꯃꯤꯠꯇꯨꯁꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯐꯤ ꯁꯥꯔꯤꯕꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯑꯗꯨꯒ ꯋꯥ ꯑꯃ ꯇꯞꯅ ꯍꯧꯗꯣꯔꯛꯏ. "ꯑꯕꯣꯛ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯈ꯭ꯔꯒꯦ." "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯨ?" "ꯑꯩ ꯅꯍꯥꯟ ꯏꯃꯥꯒꯤ ꯇꯔꯄꯣꯟ ꯀꯠꯄꯒꯤ ꯆꯠꯂꯨꯕꯗꯣ, ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯥꯝꯃ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯑꯩꯕꯨ ꯂꯥꯛꯈ꯭ꯔꯣ ꯍꯥꯏꯔꯛꯈ꯭ꯔꯦ. ꯑꯩ ꯄꯥꯎꯈꯨꯝ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯄꯤꯔꯝꯗꯦ. ꯑꯕꯣꯛꯇ ꯍꯥꯟꯅ ꯍꯧꯗꯣꯛꯄꯅꯤ. ꯑꯗꯣ ꯑꯕꯣꯛ ꯀꯔꯤ ꯈꯟꯕ꯭ꯔꯥ?" ꯁꯥꯔꯝꯂꯤꯕ ꯐꯤꯗꯣ ꯆꯞ ꯂꯦꯞꯄꯒ ꯑꯍꯜ ꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ. "ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯑꯣꯏꯕ꯭ꯔꯣ?" "ꯑꯗꯨꯒꯤ ꯅꯠꯇꯕꯅꯤ. ꯑꯕꯨꯡꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯃꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯛꯈ꯭ꯔꯅꯤ. ꯑꯩ ꯑꯕꯣꯛꯄꯨꯗꯤ ꯌꯥꯝ ꯊꯥꯗꯣꯛꯅꯤꯡꯗꯕꯅꯤ. ꯑꯗꯣ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ. ꯏꯆꯥ ꯅꯨꯄꯤ ꯑꯃ ꯌꯥꯎꯈ꯭ꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯒꯗꯕꯅꯤ. ꯑꯩꯅ ꯅꯪ ꯁꯤꯗ ꯂꯥꯛꯄꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯔꯥꯎꯕ꯭ꯔꯥ. ꯌꯥꯍꯦꯟꯕꯕꯨꯁꯨ ꯑꯩꯅꯅꯦ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯕꯤꯒꯦ ꯈꯟꯈ꯭ꯔꯦ." ꯏꯊꯤꯜꯗꯣ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯑꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯇꯨꯡꯗꯒꯤ ꯀꯣꯜꯂꯛꯏ. "ꯃꯃꯥ, ꯑꯩ ꯍꯜꯂꯛꯑꯦ." "ꯍꯩꯃꯥ, ꯁꯥꯟꯅꯀꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯀꯩꯗꯧꯈ꯭ꯔꯕ? ꯑꯁꯨꯛ ꯊꯨꯅ ꯍꯜꯂꯛꯄꯗꯤ?" "ꯃꯃꯥ, ꯃꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ." "ꯀꯔꯤꯒꯤ ꯑꯣꯏꯕ꯭ꯔꯣ? ꯂꯣꯟ ꯈꯪꯗꯦ ꯍꯥꯏꯔꯕꯒꯤꯔꯣ? ꯃꯩꯇꯩꯂꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ?" "ꯃꯣꯏꯗꯤ ꯐꯖꯅ ꯉꯥꯡꯗꯦ ꯃꯩꯇꯩꯂꯣꯟꯁꯨ, ꯑꯗꯒꯤ ꯃꯃꯥꯕꯨꯁꯨ ꯃꯣꯏꯅ ꯀꯔꯦꯝꯅꯩ." ꯏꯊꯤꯜꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯇꯨꯡꯗ ꯀꯣꯜꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯝꯍꯜꯂꯒ ꯍꯥꯏꯔꯛꯏ. "ꯀꯔꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯃꯣꯏꯅ? ꯌꯥꯍꯦꯟꯕ, ꯅꯪ ꯕꯣꯔꯗꯤꯡꯗ ꯊꯤꯟꯕꯤꯔꯒꯦ. ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯃꯃꯥ ꯌꯥꯝ ꯋꯥꯈ꯭ꯔꯦ, ꯅꯪꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗ." ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯅ ꯏꯊꯤꯜ ꯃꯆꯥꯕꯨ ꯌꯨꯝꯗ ꯀꯨꯏꯅ ꯊꯝꯅꯤꯡꯗ꯭ꯔꯦ. ꯁꯤꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯀꯔꯤꯒꯤ ꯋꯥꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯥꯒꯗꯣꯔꯦ ꯈꯟꯅ ꯍꯥꯏꯖꯤꯜꯂꯛꯄꯅꯤ. ꯑꯍꯜ ꯅꯨꯄꯤꯅꯁꯨ ꯋꯥꯗꯨ ꯇꯥꯕꯒ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕꯗꯣ ꯄꯥꯝꯕꯣꯏ ꯀꯩꯑꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. "ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯏꯁꯨꯗ? ꯂꯥꯎ, ꯑꯕꯣꯛꯀꯅꯦ ꯏꯁꯨꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯁꯤ. ꯏꯁꯨꯅꯅꯦ ꯆꯥꯅꯤꯡꯕ ꯃꯈꯩ ꯂꯩꯔꯤꯗꯧꯅꯤ." ꯌꯥꯍꯦꯟꯕꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯦ. ꯏꯊꯤꯜ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯖꯍꯧꯏ. ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤ ꯃꯥꯁꯦꯅ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇꯕ ꯃꯇꯥꯡ ꯌꯥꯎꯔꯦ. ꯍꯥꯟꯅꯗꯤ ꯃꯊꯟꯇ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤꯅꯤ. ꯁꯤꯈ꯭ꯔꯒꯦꯗ ꯈꯟꯕ ꯉꯝꯕꯗꯣ ꯍꯧꯖꯤꯛ ꯃꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯃ ꯈꯟꯕ ꯉꯝꯗ꯭ꯔꯦ. ꯃꯆꯥꯅꯨꯄꯥꯁꯤꯅ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯅ ꯃꯃꯥꯁꯤꯒ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯒ ꯂꯩꯕꯁꯤ ꯎꯕꯗ ꯏꯊꯤꯜ ꯃꯆꯥꯅꯨꯄꯥꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯆꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯍꯥꯏꯁꯤꯗꯤ ꯆꯤꯟꯗ ꯍꯧꯈꯤꯕ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯍꯧꯈꯤꯕꯁꯤꯅ ꯃꯊꯛ ꯃꯈꯥ ꯈꯪꯗ ꯑꯣꯠꯄꯅꯤ. ꯅꯨꯃꯤꯗꯥꯡꯗ ꯈꯛꯇ ꯅꯠꯇ꯭ꯔꯦ ꯏꯊꯤꯜꯒꯤꯗꯤ ꯑꯃꯨꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯌꯥꯎꯔꯦ ꯍꯧꯈꯤꯕꯅ ꯃꯥꯕꯨ ꯑꯣꯠꯄꯁꯤ. ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯨꯛ ꯃꯥꯅ ꯌꯥꯍꯦꯟ ꯍꯣꯏꯗ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯣ. ꯐ꯭ꯂꯥꯁꯕꯦꯛ. ꯌꯥꯍꯦꯟꯅ ꯏꯊꯤꯜꯕꯨ ꯃꯌꯨꯝꯗꯨꯗ ꯃꯃꯥꯍꯣꯏꯒ ꯈꯪꯅꯖꯁꯅꯨ ꯍꯥꯏꯗꯅ ꯄꯨꯔꯛꯄꯅꯤ. ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ. ꯅꯨꯡꯁꯤꯕꯗꯒꯤ ꯃꯤꯅꯨꯡꯁꯤꯅ ꯈꯔ ꯈꯖꯤꯛ ꯂꯨꯝꯈꯤꯕꯅꯤ. ꯂꯥꯏꯖꯅ ꯏꯊꯤꯜꯕꯨ ꯅꯣꯡꯃ ꯈꯛꯇꯨꯗ ꯑꯔꯩꯕ ꯃꯤꯅꯨꯡꯁꯤ ꯃꯈꯩ ꯂꯣꯏꯅ ꯍꯩꯊꯕꯤꯈ꯭ꯔꯦ. ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥꯍꯦꯟ ꯅꯨꯄꯤ ꯃꯥꯕꯨ ꯇꯣꯉꯥꯟꯅ ꯀꯧꯊꯣꯛꯇꯦ. ꯃꯃꯥꯒ ꯑꯗꯨꯝ ꯂꯩꯍꯜꯂꯤ. ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯁꯤꯅꯤ ꯍꯥꯏꯗꯅ ꯇꯥꯛꯏ. ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯊꯤꯜꯗꯣ ꯃꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ. ꯌꯥꯍꯦꯟꯁꯨ ꯄꯨꯡꯗꯣ ꯊꯦꯡꯖꯜꯂꯛꯄꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗꯅꯤ. ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯁꯨꯃꯥꯡꯗꯨꯗ ꯆꯤꯌꯔ ꯑꯃꯃꯝꯗ ꯃꯣꯏ 6-7ꯃꯨꯛ ꯐꯝꯂꯒ ꯊꯣꯔꯛꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯏꯍꯧ ꯍꯧꯅ ꯏꯁꯩ ꯑꯃ ꯄꯨꯟꯅ ꯁꯛꯂꯛꯄꯗꯣ. "ꯅꯪꯅ ꯌꯨꯝꯅꯥꯛ ꯁꯥꯈꯩ ꯑꯣꯟꯗꯨꯅ ꯂꯥꯛꯂꯒ ꯃꯩꯇꯩ ꯐꯤꯖꯣꯜ ꯂꯩꯇꯦꯡꯂꯅꯤ, ꯍꯔꯥꯎꯕꯒꯤ ꯂꯥꯏꯐꯝ ꯃꯌꯥꯏꯗ ꯅꯪꯅ ꯖꯒꯣꯏ ꯃꯀꯣꯛ ꯆꯤꯡꯕꯗꯣ ꯏꯃꯤꯠꯁꯤꯅ ꯄꯦꯟꯅ ꯌꯦꯡꯂꯅꯤ." "ꯅꯪꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯥꯛꯂꯒ ꯃꯩꯇꯩ ꯐꯤꯖꯣꯜ ꯂꯩꯇꯦꯡꯂꯅꯤ." ꯏꯊꯤꯜꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯂꯞ ꯍꯦꯛꯇ ꯉꯥꯡꯁꯤꯜꯂꯤ.
ꯃꯈꯣꯡꯗꯨꯐꯥꯎ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯌꯥꯏꯍꯦꯟꯕꯨ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯤꯠꯇ ꯐꯠꯂꯞ ꯌꯦꯡꯉꯤ꯫ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯣꯏꯅꯥꯎꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯁꯥꯟꯅꯔꯝꯕ ꯄ꯭ꯂꯦꯗꯣ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯈ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯅ ꯏꯊꯤꯜꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯏ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯁꯨ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯌꯥꯏꯍꯦꯟꯅ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯔꯝꯗ, ꯃꯌꯨꯝꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯗꯨꯛ ꯁꯥꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯊꯤꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯈꯔ ꯆꯠꯊꯣꯛꯂꯒ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯌꯥꯏꯍꯦꯟꯅ ꯂꯥꯝꯃꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤ꯫ ꯏꯊꯤꯜꯗꯣ ꯌꯥꯏꯍꯦꯟꯒꯤ ꯃꯈꯨꯠꯅ ꯊꯣꯡꯗꯨꯗ ꯂꯥꯝꯃꯛꯄꯗꯨꯗ ꯃꯁꯥꯗꯣ ꯇꯤꯡꯈꯠꯂꯒ ꯁꯤꯠ ꯃꯅꯤꯡꯗ ꯍꯥꯏꯔꯞ ꯍꯜꯂꯤ꯫ ꯌꯥꯏꯍꯦꯟꯅ "ꯐꯖꯅ ꯆꯪꯉꯨꯀꯣ." "ꯍꯣꯏ, ꯆꯪꯕꯤꯈ꯭ꯔꯒꯦ. ꯐꯖꯅ ꯍꯟꯈ꯭ꯔꯣ ꯅꯪꯁꯨ." ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯝꯒꯦ ꯇꯧꯕꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯌꯨꯝꯒ ꯑꯣꯏꯔꯦ꯫ ꯏꯊꯤꯜꯒꯤ ꯌꯨꯝꯗꯨꯗꯒꯤ ꯈꯠꯅ ꯆꯩꯅꯕ, ꯀꯣꯜ-ꯂꯤꯛ ꯂꯪꯕꯒꯤ ꯑꯗꯨ ꯀꯟꯅ ꯇꯥꯔꯛꯄ ꯃꯈꯣꯜꯗꯨꯗ ꯏꯊꯤꯜ ꯃꯌꯨꯝꯂꯣꯝꯗ ꯐꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯌꯥꯏꯍꯦꯟꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯣꯡꯒꯥꯜꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯗꯣ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯕꯗꯨꯐꯥꯎ ꯉꯝꯗ꯭ꯔꯤ꯫ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ꯫ ꯍꯥꯟꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯤꯟꯅꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯌꯨꯝꯁꯤꯗ ꯆꯪꯂꯨꯔꯦ꯫ ꯑꯗꯨꯅ ꯃꯥ ꯒꯥꯔꯤꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯪ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯏꯍꯦꯟ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯆꯪꯕꯁꯨ ꯉꯝꯗ꯫ ꯏꯊꯤꯜꯒꯤ ꯃꯅꯦꯗꯨꯅ ꯏꯊꯤꯜꯒꯤ ꯃꯃꯥ ꯊꯣꯏꯕꯤꯗꯣ ꯑꯗꯨ ꯀꯟꯈ꯭ꯔꯕ ꯁꯤꯡꯉꯩꯕꯥꯛꯅ ꯀꯟꯕꯗꯨ ꯎꯕꯗ ꯌꯥꯏꯍꯦꯟ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯌꯥꯎꯅ ꯆꯨꯡꯉꯤ꯫ ꯃꯃꯥ ꯑꯉꯥꯎꯕꯤꯗꯨꯅ ꯃꯁꯥꯗꯣ ꯉꯥꯛꯊꯣꯛꯅꯕ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯆꯦꯜꯂꯤ꯫ ꯏꯊꯤꯜꯅ ꯃꯅꯦꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯌꯨ ꯈꯔ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯈꯨꯠꯇ ꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯎ ꯊꯨꯒꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯌꯥꯏꯍꯦꯟ ꯎꯏ꯫ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯆꯩꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯌꯥꯏꯍꯦꯟ ꯃꯈꯣꯡꯗꯣ ꯈꯔ ꯈꯖꯤꯛ ꯀꯟꯅ ꯊꯥꯡꯗꯨꯅ ꯂꯥꯛꯑꯒ ꯃꯅꯦꯗꯨꯒꯤ ꯁꯤꯡ ꯑꯗꯣ ꯂꯧꯔꯒ ꯍꯥꯏꯔꯤ꯫ "ꯀꯩꯅꯣ ꯑꯗꯨꯛ ꯆꯥꯎꯕ ꯁꯤꯡꯁꯤꯅ ꯃꯤꯁꯤꯗ ꯀꯜꯂꯤꯁꯤꯕꯣ? ꯀꯩꯒꯤꯅꯣ? ꯃꯔꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯣ? ꯐꯅꯌꯥꯝ ꯂꯥꯜꯂꯦ ꯍꯥꯏꯔꯁꯨ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯁꯤꯗ." ꯃꯅꯦꯗꯣ ꯌꯥꯏꯍꯦꯟꯅ ꯈꯥꯝꯗꯣꯔꯛꯄꯗꯨꯗꯗꯤ ꯆꯞ ꯂꯦꯞꯄꯒ ꯅꯣꯛꯁꯟꯅꯔꯒ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ. ꯍꯨꯔꯥꯟꯕꯤ ꯑꯉꯥꯎꯕꯤꯁꯤꯅꯅꯦ ꯑꯩꯒꯤ ꯁꯅꯥꯁꯦ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤ ꯋꯥꯅꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯦ, ꯇꯨ ꯎꯔꯕ? ꯌꯨ ꯊꯛꯄ ꯏꯄꯨꯔꯣꯏꯕ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯤꯗꯁꯨ ꯑꯉꯥꯎꯕꯤꯁꯤꯅꯅꯦ." ꯋꯥꯗꯣ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯏꯊꯤꯜꯅ ꯈꯣꯟ ꯀꯜꯂꯞ, "ꯅꯦ, ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯅꯥꯗꯅꯣ ꯏꯅꯦꯅ ꯄꯥꯎ ꯑꯔꯥꯟꯕ ꯍꯥꯏꯕꯗꯣ? ꯑꯩꯒꯤ ꯏꯃꯥꯅ ꯋꯥꯈꯜꯁꯨ ꯇꯥꯗꯕꯁꯤꯅ ꯏꯅꯦꯒꯤ ꯁꯅꯥꯗꯨ ꯂꯧꯔꯒ ꯀꯩꯗꯧꯒꯦꯔꯥ? ꯃꯥꯃꯅ ꯂꯣꯏꯅ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯂꯒ ꯏꯃꯥꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯥꯏꯅꯕꯁꯦ ꯇꯧꯒꯅꯣ." ꯏꯊꯤꯜꯅ ꯅꯨꯄꯥꯗꯣ ꯄꯜꯂꯛꯄꯗꯨꯗ ꯌꯨ ꯉꯥꯎꯔꯁꯨ ꯆꯦꯟꯁꯤꯜꯂꯒ ꯏꯊꯤꯜꯕꯨ ꯐꯨꯒꯦ ꯇꯧꯕꯗꯣ ꯌꯥꯏꯍꯦꯟꯅ ꯅꯨꯄꯥꯁꯤꯅꯗꯤ ꯅꯨꯄꯥ ꯃꯁꯦꯟꯅꯤꯅ ꯏꯊꯤꯜꯒꯤ ꯈꯣꯡꯒꯨꯜꯗꯐꯥꯎ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯟꯖꯤꯟꯍꯟꯗꯦ꯫ ꯑꯃꯨꯛ ꯌꯥꯏꯍꯦꯟꯅ ꯏꯟꯈꯤꯕꯗ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ, ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕꯒ꯫ ꯑꯗꯨꯛ ꯐꯠꯇ ꯍꯤꯡꯆꯥꯏ ꯍꯩꯇꯝꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯝꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯉꯥꯛꯇꯪꯗꯨꯗ ꯀꯩꯁꯨꯝ ꯇꯧꯈꯤꯗꯕꯒꯨꯝ ꯏꯊꯤꯜꯗ ꯃꯅꯦꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯏꯊꯤꯜꯕꯨ ꯍꯧꯒꯠꯄꯤꯒꯦ ꯇꯧꯕꯗꯣ ꯏꯊꯤꯜ ꯃꯁꯥꯗꯣ ꯏꯀꯤ ꯀꯤꯅ ꯆꯠꯊꯣꯛꯏ꯫ ꯃꯅꯦꯗꯨꯁꯨ ꯌꯥꯏꯍꯦꯟꯗ ꯌꯦꯡꯂꯒ, "ꯄꯥꯈꯠꯇꯅ ꯇꯧꯖꯔꯤꯅꯤꯁꯦ. ꯑꯩꯅ ꯈꯥꯝꯗꯣꯛꯑꯝꯕꯅꯦꯕ. ꯑꯩ ꯅꯨꯄꯥꯁꯦ ꯈꯔ ꯐꯠꯇꯦꯅꯦ ꯅꯣꯏꯕꯣ. ꯑꯩꯅꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ." ꯌꯥꯏꯍꯦꯟꯗꯣ ꯃꯅꯦꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯗꯦ꯫ ꯏꯊꯤꯜꯅ ꯃꯃꯥꯕꯨ ꯍꯧꯒꯠꯄꯤꯅꯕ ꯇꯧꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯊꯤꯜ, ꯁꯣꯛꯄ꯭ꯔꯥ?" ꯏꯊꯤꯜꯁꯨ ꯀꯞꯂꯕꯅꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤꯁꯨ ꯌꯥꯅꯔꯦ ꯅꯨꯄꯥꯁꯤꯒꯤ ꯃꯥꯡꯗ꯫ ꯑꯗꯨꯕꯨ ꯃꯥ ꯌꯥꯏꯍꯦꯟꯗꯗꯤ ꯈꯨꯝꯃꯛꯏ, "ꯁꯣꯛꯇꯦ. ꯍꯧꯒꯠꯂꯁꯦ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯂꯣ." ꯁꯤ ꯍꯥꯏꯔꯒ ꯏꯊꯤꯜꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤ꯫ ꯑꯗꯨꯒ ꯃꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯀꯞꯂꯤ ꯇꯧꯔꯤꯕ ꯊꯣꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ "ꯏꯃꯥ, ꯑꯩꯅꯦꯁꯦ. ꯍꯧꯒꯠꯂꯣ. ꯑꯩꯒꯅꯦ ꯑꯅꯥꯕꯁꯤ ꯌꯦꯡꯕ ꯆꯠꯂꯨꯁꯤꯔꯣ? ꯂꯥꯛꯎꯀꯣ." ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯄꯨꯅꯕ ꯍꯣꯠꯅꯕꯤꯔꯤ꯫ ꯏꯊꯤꯜꯁꯨ ꯑꯁꯣꯛꯄꯗꯨꯗꯤ ꯌꯦꯡꯅꯤꯡꯉꯤ꯫ ꯋꯥꯟꯊꯅꯕꯃꯛ ꯐꯨꯗꯦ ꯍꯥꯏꯔꯁꯨ ꯃꯃꯥꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯃꯥ ꯄꯨꯅꯤꯡꯉꯤ꯫ ꯌꯥꯏꯍꯦꯟ ꯃꯅꯦꯗꯨꯗ ꯑꯃꯨꯛꯇꯪ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯤꯑꯣꯏꯕ ꯑꯣꯏꯔꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯄꯤꯌꯨ꯫ ꯄꯩꯁꯥ ꯈꯔꯒꯤ ꯑꯁꯨꯛ ꯇꯨꯁꯣꯟꯅ ꯂꯩꯔꯤꯕ ꯃꯤꯅꯨꯡꯁꯤꯁꯤ ꯃꯁꯤꯃꯗꯤ ꯇꯨꯍꯠꯄꯤꯒꯅꯨ꯫ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯒ ꯂꯧꯈꯠꯈꯤꯕ ꯁꯦꯜꯗꯣ ꯑꯩꯒꯤ ꯑꯔꯦꯝ ꯑꯄꯥꯅꯤ꯫ ꯑꯔꯦꯝ ꯑꯄꯥ ꯁꯦꯜꯗꯣ ꯑꯔꯦꯝ ꯑꯄꯥ ꯑꯣꯏꯔꯤꯕ ꯅꯪꯉꯣꯟꯗ ꯄꯤꯕꯅꯤ꯫ ꯄꯩꯁꯥꯗꯨꯅ ꯑꯩꯅ ꯏꯊꯤꯜꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯀꯦ ꯈꯟꯈꯤꯕ ꯃꯤꯀꯨꯞ ꯑꯃ ꯌꯥꯎꯔꯝꯃꯕꯗꯤ ꯌꯨꯝꯁꯤꯗ ꯈꯣꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯜ ꯇꯥꯔꯛꯇꯕ ꯑꯣꯏꯒꯦ." ꯑꯁꯤꯃꯈꯛ ꯍꯥꯏꯔꯝꯂꯒ ꯌꯥꯏꯍꯦꯟꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯁꯨꯃꯥꯡꯐꯥꯎ ꯊꯧꯖꯤꯜꯂꯒ ꯏꯊꯤꯜꯒ ꯊꯣꯏꯕꯤꯒꯗꯨ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯖꯦꯟꯠ ꯗꯦ
Numitsidani ithilna yahengi thamoi masak sengna phangukhibasu adokna tei chada hingkiba punsidura utkiba minungsidi araiboikhide ithilgi manena ithilbu sizinaraga yahen bukarai fo yogna sanaki haiba khangladu phau yahen machi lingkidabani somdani yahen sungasidi mama laizaga punna mama bok ama leibudugi yumda lakpani jingselga wari sanaramlaga phone do thamkibaga mamana hen kayagi ma kanano sanaro yahen phone do pocket hapchin khraga mani ma kaida dum chani birthday habra kaino adugi sum hairamiba masaduda chathok tore na tawjari ni magi dineya nangoda natradi kanada hairuni domo ima sana se amuk angang dong dum tawri mathanta ga yawre miga kya punda bayra kaino hen ima wa hagi ima na sana bune ima woiba yamna pami ado phanayam oirasu hen nang sana buluna jana thamoidaba ngamoidaba leiragadi nang nupi majaduda asa amadi pibigan ima sengna nungaidi chingsel na ngasi phawba kana mahani yengda nangna loirani khanna pikdru hek pikningaidagini mabu sengna thamoi sengna nusijaba ama leiragadi mama sana ima na mabu luhong khongdongba pami ima aibu ngasi phawba sanada kari aranba mideng na yengba yawkhregeni ma migi mideng dadi ai khangdri ma aigi oinadi jahi kun hena aiga chingsel ga loinarakpada ai sanada ahen mideng ama yengdri ma sangsar gi chanabi sina oigadora simada ai khangdri nupa nupi ama tinabada khajikti phajaboidi adoima sana ga iga tinaraklise iba anina lower kg kabadagini aina topa nupi ama yengduna leikiba matamduda siyongna aiga chingselga ge marikta soglakani khangkide hojik khaktada ai tapna relationship to magi saikta phibam soki khanmani ma boina nupi ni haiduna hanthana khanbusu leidi ado sengna magi kaino ma hairakpada tinaba nangnaba mi ani suna leidi ima ai sana sinungsi maruki nungsiba machalgi nungsiba loinama ai mabo mitopni khanba ngamde ima fana ina wakal chithoga leirasu ai mabu mathan hundokpa ngamde laiza machanupa gi wahi singdo gyan taba ngami mabuk se lepte haina cheibu sungamde machabu poklibani machagi wakal muna khangjai ngasi phawba machanupa sina chingsel dagi hauraga nupi amada phataba khanmadi laidana wa akanba phaw ngangjadabani amabu oiro hen nangna nupi ama loinaragadi nang sanadagi punglap-lapna thamgadabani hoi isa sanana nangbu kakthukini haibadi ima thajadi adabu nangna noinigi marakta leiriba boundary dudi landana leigadabani ngaikho boinauna tambada second haibra kaino ama lei haine isa sanagasu khara tinaba mali aduna nang khangbro ekoi high school pulakpani sanayam nuksijabani high school taminar poirabadi aibu takreda mamingse wakhalnara kaino taramani ma aiga thaina khara khuryawna khibani hoine ai ningsingai adu sanagi pamde hairo chingselna yadabro ima tinabani ani disu khakhrade do sakene am nuksijabani pharene ai di singna pakhatlabani luhoga yarakradina ima sanase ai sakenda di pibangamo nanga yanadre hayenabu migi nupi machado adum phajalaga thamage hairiro ima aini imadagi hena khangi habanade imada takusanade atopa moiramo ai harau yagi ai secondary ngamgadaba mane mana magi yumdugi pibam ma semdokri phawa kari pibam imanang niban khangbra kari gi khangdani fattabada laikai daga nate sumnane isam samna hingu yaba mi natraban aduda natrane zona thabag yawkhibada haibado hoi adani adu kaidawragi second gi hek mayamani nivando adu tabaga laizado pungangakre wa makha hek tage tawbaga mama boktu thori kari wari no namana sayam nungaina sanaramida laizado wa phokumni kawgri yaina nominomi khumai imabo imase chagla hamena engonda yumalase haramiba
Haima, ngauredana tawrisidia. Sak saba laklaga yum hanseda tai. Abungsa lao lao. Imabokane wari sarusi. Si haraga yahendo fukhogotuna mamaboka chakhumlumda changkhri. Yahen Mrs. Thanaramlaga chingselna magi roomdagi gari sodo paiduna thorakpada gate to pungang hangduna lerambatuda chingsel masado tu chungkhri. Stair dagi kanekta chentharaga mapabungi roomduda changlakpada leramriba miyam dubada chingsel do mapabung hipliba pamungduda chensilaga mapabung do kawi. Leiriba nupa taruk tareto chingsel masada akiba pokti. Gyan tadana pamungda targa leiriba mapabungbu hanjin hanjin kauzi. Babu, kay no, babu, si, kaidaurage. Si haraga leiriba nupa khradud onsalaga amuk pakat hari. Noi kanano, kaygino, ay yumsida noi laise. Ay noi kanano kemte khangdi, ay kanamta latkidi. Babu, si, babung si, noi ne kadaubini no. Hospital damda pubiyo, babung si. Masangam na ba ni babung si? Sumay na tubigano. Ay ngonda hayo, noi na babung na nungay tabaleraso. Chay na piga haraso ay ngonda pibiyo. Babung si kaubo takidri. Kay injection no, noi na pigirisi. Noi babung da pubi kibro. Kay asukson masasida kutabiribano. Si haraga jingsel do laymay duda o khong do na kablay. Nivando jingsel gi mamang do talipaga nipi do yeng laga hari. Kay sarise, mana imangda akan sabani. Aina magi matung da kanba. Naral selaitana ahapum da tariru. Jingsel ni banda ingangak ni yeng laga lay. Mawong duda lepi banupado yaw hawtana no lay. Yahen bunini. Nang napisagay piling ay digi. Yahen natradi kanamta loyna royna. Nang nathamoy aduda aduk marachi na lachiri banupado. Adugani. Aina hairisi. Nivando floor duda maku sawna amuktang pamtharaga phamduna leiba chingsel gi mamai duda tariba masamdo makutuna haigat piraga hari mare di khalamani ai tumin leikini hedana horen tamu ai lama hedana atei hen bade hairun ai min khakta ko nivan ko sikha khairam laga fukhogol ai nivani mi amana changsilaga mangonda wa matumin haikibaga yum adudagi moi loinamak mathang thorakli chingsel masado sengna anaba hogodore mapabung hibliba phamung manaktuda phau ma jangsin mangamda makhong makhut kusa khungsa do loina tasinaba hokre sordo chaning tana honri ma areiba thauna khai khomjilaga mapabungi manakta jangsinaba tawbaga thongadudagi ipa pakhana nupa khonjel da kori chingsel nupa do kana jinsilaga laimai duda gyan manglaga tudage tawriba chingsel bungak biki